ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯦ ꯑꯗꯒꯤ ꯉꯥ ꯑꯇꯥꯎꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯉꯥꯔꯤꯡꯈꯥ ꯃꯦꯠꯄ ꯉꯧꯕ ꯑꯗꯒꯤ ꯏꯔꯣꯝꯕꯁꯨ ꯌꯥꯎꯔꯦ ꯉꯥꯔꯤꯡꯈꯥ ꯃꯦꯠꯄ ꯏꯔꯣꯝꯕ ꯌꯥꯎꯔꯦ ꯉꯥꯁꯦ ꯀꯩꯅꯣ ꯁꯤ ꯒ꯭ꯔꯥꯁ ꯀꯥꯞꯂ ꯀꯩꯅꯣꯝ ꯀꯥꯎꯋꯦ ꯒ꯭ꯔꯥꯁ ꯀꯥꯞ ꯅꯠꯇꯦ ꯂꯧꯅꯤ ꯍꯤꯗꯔꯣ ꯃꯇꯣꯡꯁꯨ ꯌꯥꯎꯒꯅꯤ ꯑꯇꯥꯎꯕꯁꯨ ꯌꯥꯎꯒꯅꯤ ꯔꯧꯒꯅꯤ ꯑꯁ ꯐꯖꯅ ꯑꯁ ꯄꯨꯔꯥ ꯎꯁꯣꯞꯀꯤ ꯑꯩꯈꯣꯏ ꯏꯄꯥꯅ ꯊꯣꯡꯕꯅꯦ ꯉꯁꯤꯗꯤ ꯎꯁꯣꯞꯅꯤ ꯃꯅꯝꯁꯤ ꯗꯥꯏꯔꯦꯛ ꯎꯁꯣꯞꯅꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤꯗꯣ ꯍꯥꯎꯔꯅꯤ ꯐꯖꯩ ꯇꯤꯡꯕꯣꯟ ꯑꯣꯟꯗ꯭ꯔꯕꯅꯦ ꯈꯣꯏꯅ ꯍꯧꯖꯤꯛꯀꯣ ꯆꯥꯃꯤꯟꯅꯕꯁꯤꯔ ꯅꯠꯇ꯭ꯔꯒ ꯍꯨꯛꯑꯣꯔ ꯌꯥꯔꯕ ꯍꯧꯔꯁꯦ ꯍꯧꯔꯁꯦ ꯈꯨꯍꯥꯎꯗꯣ ꯉꯥ ꯆꯥꯕꯁꯤ ꯃꯔꯨꯁꯦ ꯀꯤꯖꯩ ꯑꯁ ꯑꯩ ꯏꯁꯤꯡ ꯄꯨꯔꯛꯇ꯭ꯔꯕ ꯃꯊꯥ ꯁꯥꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯗꯧꯒꯦ ꯏꯁꯤꯡꯗꯨꯅ ꯍꯥꯟꯈ꯭ꯔꯦ ꯈꯣꯡꯒ ꯆꯠꯄ ꯍꯥꯡꯉꯤꯅꯦꯕ ꯌꯥꯝ ꯐꯩ ꯑꯩꯁ ꯍꯥꯎꯏꯀꯣ ꯌꯥꯝꯅ ꯍꯥꯎꯋꯦ ꯃꯇꯣꯡ ꯃꯍꯥꯎ ꯑꯁ ꯃꯔꯨꯁꯦ ꯃꯨꯟ ꯃꯨꯟꯅ ꯆꯥꯎꯀꯣ ꯃꯔꯨ ꯃꯨꯟꯖꯨꯕꯒꯤ ꯁꯨꯗꯤ ꯑꯩ ꯑꯂꯨ ꯑꯅꯤ ꯁꯨꯗ꯭ꯔꯕ ꯅꯪ ꯍꯣꯔꯦꯟ ꯃꯨꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯨꯜꯂꯔꯣꯏ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯑꯩ ꯃꯨꯟꯕꯗꯣ ꯃꯤꯅ ꯌꯥꯝ ꯊꯤ ꯍꯥꯏꯕꯤꯕꯅꯦ ꯑꯩ ꯃꯨꯜꯂꯔꯣꯏ ꯏꯀꯥꯏ ꯃꯨꯟꯒꯗꯕꯅꯦ ꯆꯥꯅꯤꯡꯕ ꯄꯣꯠꯇꯤ ꯂꯣꯏ ꯇꯧꯒꯗꯕꯅꯦ ꯀꯣꯏꯇꯗꯤ ꯍꯌꯦꯡꯗꯤ ꯀꯩ ꯆꯥꯁꯦ ꯍꯥꯏꯕ ꯍꯌꯦꯡ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤꯅ ꯇꯧꯔꯤꯁꯦ ꯅꯨꯡꯇꯤꯒꯤ ꯑꯍꯥꯎꯕꯅꯤ ꯏꯕꯥꯅꯤ ꯆꯥꯈꯥꯏꯔꯤꯁꯦ ꯅꯣꯡꯃ ꯁꯣꯏꯗ ꯒꯥꯔꯤ ꯏꯁꯇꯥꯔꯠ ꯇꯧꯔꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯈꯪꯕꯗꯣ ꯍꯥꯀꯤ ꯌꯥꯎꯕꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯇꯨꯡ ꯆꯥ ꯂꯩꯔꯦ ꯃꯇꯨꯡꯗꯤ ꯄꯨꯂꯞ ꯇꯣꯠꯂ ꯆꯥꯔꯦ ꯍꯥꯎꯋꯦ ꯉꯥ ꯃꯇꯣꯡꯁꯦ ꯌꯥꯝꯅ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯏꯀꯣ ꯆꯥꯏ ꯕꯦꯔꯤ ꯒꯨꯗ ꯇꯥꯔꯦ ꯅꯪ ꯏꯁꯤꯡ ꯊꯛꯄ ꯇꯥꯕ ꯉꯥꯏ ꯀꯣꯠ ꯀꯣꯠ ꯀꯂꯥ ꯈꯇꯧꯕ꯭ꯔꯥ ꯑꯩꯁꯤ ꯑꯇꯥꯎꯕꯁꯤ ꯃꯍꯥꯎ ꯇꯦꯁ ꯇꯧꯒꯦ ꯑꯇꯥꯎꯕ ꯅꯪꯁꯤ ꯉꯥꯔꯤꯡꯈꯥ ꯆꯥꯗ꯭ꯔꯣ ꯏꯔꯣꯟꯕꯒ ꯆꯥꯏ ꯉꯥꯔꯤꯡꯈꯥꯗꯤ ꯆꯥꯎ ꯆꯥꯎ ꯏꯔꯣꯟꯕꯒ ꯆꯥꯟꯅꯕꯅꯦꯕ ꯆꯥꯎꯋꯣ ꯉꯥꯔꯤꯡꯈꯥꯒ ꯏꯔꯣꯟꯕ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯁꯨ ꯂꯩꯌꯦ ꯑꯩꯉꯣꯟꯗꯁꯨ ꯏꯔꯣꯟꯕꯒꯤ ꯃꯍꯥꯎꯁꯤꯗꯤꯀꯣ ꯑꯁ ꯉꯥꯡꯉꯒ ꯈꯪꯉꯣ ꯀꯩ ꯈ꯭ꯋꯥꯏ ꯃꯔꯨ ꯀꯩ ꯏꯔꯣꯟꯕꯅꯣ ꯁꯣꯏꯕꯨꯝ ꯃꯥꯜꯂꯦ ꯉꯥꯔꯤꯡꯈꯥ ꯈꯔꯒ ꯉꯥ ꯑꯇꯥꯎꯕ ꯍꯥꯎꯋꯦ ꯍꯥꯎꯕ꯭ꯔꯣ ꯏꯔꯣꯟꯕ ꯃꯩꯅꯤ ꯀꯩꯅꯣ ꯃꯩ ꯂꯩꯔꯣ
ꯑꯇꯥꯎꯕ ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯕꯅꯦ. 이번이 자신 시기 양기네. 그래서 적도를 싶어. ꯊꯨꯅ ꯆꯥꯒꯦ ꯇꯧꯔꯒ ꯀꯤꯖꯔꯦ ꯍꯥꯏꯕ ꯅꯨꯡꯒꯤꯗ. 그래요. ꯉꯥꯗꯗꯤ ꯊꯨꯅ ꯑꯝꯇ ꯆꯥꯗꯦ. ꯑꯃ ꯎꯁꯣꯞꯀꯤ ꯑꯇꯥꯎꯕꯒ ꯃꯍꯤꯒ ꯇꯧꯕꯗꯣ ꯑꯗꯨꯗꯤ 나는 다 하오는데. ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ ꯍꯥꯎꯕꯅꯤ. 하오. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅꯕ ꯂꯞꯀꯤ ꯄꯥꯛꯅꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯅ. ꯆꯥꯛ ꯌꯥꯝꯅ ꯁꯤ ꯆꯥꯛ ꯌꯥꯝꯅꯤꯀꯣ. 이신 엑스트라. 이신 사람이 뭐이지? 사실 난 짜들 뭐 그럼 또. 찌라 이거 이거. 와 ꯉꯥꯡꯕꯗꯤ ꯉꯥꯡ. ꯑꯩ ꯍꯥꯏꯔꯛꯇꯣꯏꯅꯦ ꯍꯧꯖꯤꯛ. ꯆꯠꯂꯣ. 사실 뭐 난게 뭐 자이든 자이제. 아니 노이부들 뭐 아니면. ꯅꯪꯒꯤ ꯉꯥꯛꯇꯅꯦ. Sorry. ꯆꯥꯛ ꯆꯥꯔꯁꯦ ꯁꯛꯀꯝ ꯀꯧꯕ꯭ꯔꯥ? ꯐꯠꯇꯕꯤ ꯅꯠꯇꯦ. ꯀꯣꯄꯤꯔꯥꯏꯠ ꯆꯥꯅꯤ. 되게 하오바네. 해봐 좀 봐요. ꯃꯩ ꯆꯥꯏꯕ? 이거 하는. ꯎꯁꯣꯞ. ꯆꯥꯛ ꯂꯦꯝꯕꯩ ꯃꯑꯣꯡ ꯂꯥꯛꯏꯀꯣ. ꯀꯃꯟꯕ ꯌꯥꯔꯣꯏꯀꯣ. ꯃꯩꯁꯦ ꯅꯪꯒꯤꯗꯃꯛ ꯈꯥꯏꯅꯤ. 이거 뭐지? 가져가고 해. 그랬더니 거의 많이 하도 소리래. ꯅꯪ ꯆꯥꯗ꯭ꯔꯤꯕꯣ? 짜지? 이거 ꯃꯍꯥꯎ ꯆꯥꯒꯗꯕꯅꯤ ꯕ꯭ꯔꯣ. ꯀꯩ ꯅꯪ ꯈꯜꯂꯤꯁꯤꯕꯣ? 아니 이거 뭐지? 그냥 밤다 봐봐. 이런 거 ꯄꯥꯝꯗꯦ. 그게 무슨 소금로? 소금 말고. 만. 소금 이런 거니. 한국어. 그노. 소금도 강세이라 nꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯕ ꯇꯥꯍꯧꯕꯩꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ? 한개노. 많이 가네. 하와이. 지금 이거 뭐 그거하고 이제 시간이 거의 많이 하라고요. ꯉꯥ ꯇꯧꯕꯗꯤ 나오고 나와. 또 해와. 저기 싹 하루 까이노. 지금 또 나가지. 이 짜이래. 사이드는 짜이래. 파남 짜이래.
ꯉꯁꯥꯏꯗꯕꯨꯗꯤ ꯆꯥꯏ ꯉꯁꯥꯏꯗꯤ ꯆꯥꯕ ꯃꯇꯝꯗ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯁꯣꯏꯕꯅꯦ ꯑꯩꯁꯦ ꯋꯥ ꯀꯩꯅꯣꯝ ꯁꯣꯏꯔꯦ ꯑꯩꯒꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯉꯁꯥꯏꯗꯩ ꯑꯩꯅ ꯍꯦꯟꯅ ꯌꯥꯝ ꯆꯥꯏ ꯍꯥꯏꯕ ꯒ꯭ꯔꯥꯃꯥ ꯑꯃ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ ꯌꯥꯕ ꯃꯇꯣꯡꯗꯣ ꯃꯊꯥ cảm lại ꯑꯩꯉꯣꯟꯗ ꯒꯦꯠ ꯑꯣꯏꯅ ꯄꯥꯏ ꯒꯦꯠ ꯂꯧꯗ꯭ꯔꯦ ꯉꯁꯤꯗꯤ cũng thôi lên nè thôi ra ꯑꯩꯈꯣꯏ ꯊꯥꯏꯅ ꯑꯍꯟ ꯑꯃ ꯍꯥꯏꯅꯦꯕꯀꯣ ꯇ꯭ꯔꯥꯏꯕꯀꯤꯔ ꯍꯥꯏꯕꯗꯤ ꯈꯪꯗꯦꯀꯣ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯒꯤꯔ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯔ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯧꯖꯤꯛꯀꯤ ꯊꯥꯒꯦꯕꯗꯣ ꯑꯗꯨ ꯊꯥꯒꯦꯔꯗꯤ ꯅꯪꯒꯤ ꯑꯍꯦꯜ ꯍꯦꯜꯂꯦ ꯆꯥꯛ ꯄꯤꯖꯗꯦ ꯍꯥꯏꯌꯦꯕ ꯄꯤꯖꯗꯦ ꯍꯥꯏꯕꯗꯤ ꯆꯥꯔꯅꯨ ꯀꯥꯏꯅ ꯃꯌꯥꯝꯅ ꯈꯥꯝꯃꯦ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨ ꯐꯗꯤ ꯐꯩ ꯑꯣꯕꯔ ꯆꯦꯛ ꯀꯔꯤꯗ ꯐꯔꯤꯒꯦ sao được rồi apa dah nó ôm à apa kah ꯅꯪꯗꯤ ꯉꯥꯛꯇꯅꯦ ꯅꯪꯗꯤ ꯉꯥꯛꯇꯅꯦ thao tôi rồi ꯄꯥꯏꯌꯨꯁꯦ ꯅꯈꯣꯏ ꯑꯣꯏꯗꯨꯅ ꯇꯧꯅꯕꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯁꯤꯗꯩꯗꯣ yam yam apa kan ꯀꯟꯅ ꯄꯥꯏ ꯑꯃꯨꯛ ya ꯍꯥꯞꯄꯈ꯭ꯔꯣ ra đây ra đây ꯍꯥꯞꯄ ꯇꯝꯃꯦ ꯑꯉꯥꯡ ꯈꯔ ꯆꯥꯎꯔꯤꯕ hả ngâm hay gì rồi ta biết ra đây dòng dòng 땡절로 ra đây ra đây ra 까까까 니꺼 아이디 거기 그냥 설명을 꼭 남의 나쁜 띵것 lấy 이런 거 봐 이런 분위기 있어요 아 이거 하얗까 하오란다 이런 분위기 하고 비하게 해라 하루가 이게 나 tổng 하기 전에 좀 짜. 이러면 이거 왜 이래? mấy 이러면 아. 진짜 sai 그 이러면. 지난기 ngạc ra đây ra mà tôi ngồi làm sao phát triển tổng tập tay xong rồi ta sửa lên mình bây giờ mà ru gì kỳ này tôi nghiệp đâu phục cái tàu này phục cái guys 픽처에서 갔다 오니 năm tức vào 아 있어 có số cái nhìn xanh này quá yêu số cái ta rồi Mister số cái mua bằng tới ngoài nghe mà chơi gì đâu mình mà lại tại lúc khi đi bạn chả khá là khẩn ai khăn rằng là nhiều quá đi mà thế này con hay miên ngoài từ này là đó các anh em chặt theo đây được thế làm sao nó thì là phải mang cái có rồi này rồi bảo rồi sẽ video video à bạn 15 minutes đâu rồi đang sang này cái hậu của sầu hậu nó sao được gì nó sơn sao cái ngon mà ô chả vì còn đi video này sẽ ra mình được cái lo cái mà 베라니고 맞지 지금 아카바 많이 많이 넣고 싸우던 차들은 난 살다 해야 생각합니다. This is the
ꯑꯣꯏꯔꯣꯏꯗꯕ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯁꯛꯏ ꯑꯉꯥꯡ ꯅꯪ ꯁꯤ ꯆꯥꯁꯤꯜꯂꯣ ꯂꯣꯏ ꯇꯤꯡꯁꯜꯂꯣ ꯂꯣꯏ ꯇꯤꯡꯁꯜꯂꯣ ꯏꯕꯥꯅꯤ ꯇꯤꯡꯉꯣ ꯇꯤꯡꯒꯦ ꯍꯥꯏꯖꯕꯅꯦ ꯇꯤꯡꯉꯨ ꯍꯥꯏꯖꯅꯦ ꯅꯪ ꯍꯥꯟꯅ ꯇꯤꯡꯖꯔꯣ ꯇꯤꯡꯖꯔꯁꯅꯨ ꯌꯥꯔꯣꯏ ꯀꯩꯅꯣ ꯀꯂꯔ ꯆꯦꯟ ꯇꯧꯔ ꯀꯨꯏꯅ ꯊꯝꯕ ꯏꯟꯁꯥꯡ ꯍꯥꯞꯄꯩꯔꯥ ꯆꯥꯛ ꯍꯥꯞꯄꯩꯔꯥ ꯆꯥꯕꯩꯅꯦ ꯐꯖꯩ ꯐꯖꯩ ꯌꯥꯔꯦ ꯍꯥꯏꯔꯣ ꯑꯁ ꯏꯁꯣ ꯆꯤꯡꯗꯗꯤ ꯊꯣꯛ ꯍꯥꯏꯒꯦ ꯅꯦꯄꯤꯡꯒꯁꯦ ꯃꯣꯏꯗ ꯄꯤꯛꯊꯟꯒꯩ ꯊꯝꯃꯤꯅꯣ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ